Manipur Top Channel Dagi Manipur Morning News Update Tauzage. Green Zone thokluraba Manipur nupa amasung COVID Positive Oire COVID-19 pandemic lanteng the Green Zone thokluraba Manipur ahumsubu oina nupa ama COVID-19 Positive Oire miyuesi Mumbai de layeng basat luraga lanai gari ama wire gi Imphal yorokibane. Now no COVID positive case thengnarak padagi district response team amasum surveillance team CM dunu section thorangi tabukan khatle haina Manipur lenga ke health department ki additional director amasum wangangloi Dr. Khoirom Sasikumar mangang ge role da haidi now no positive oiraba nupa asi sai kunthraga mathoirom surai khurai haikru makhong kairang khomidok umang lekai digini ma haukiba numit kharani gi mamangna ma ki apokpa cancer na nabadagi Mama Galoina Mumbai the Labor Tata Hospital at Layang but Lubani, Labor Tiva the Gil Mahaki say, Yankagani Parom Suroba Apopi, the COVID-19 positive Oibadigi, Tasigi Amadigi, Mumbai the Labor, Cam Hospital at Layang Labamatung, the Tasigi Manga. That like Hidabani, lockdown a maram oidun Mumbai the Panduna Laduraga Mahaki Apop Yauna Mue Manga Lanaika, Ama wire the Tasigi Mapan Mumbai Thadok Kibene, Narang Ayu Angan Mapung Ama Makairom Tab that Mau get the Tunglaba Matunga Mapam Adu screening Toruga Ayukung Tarurom Tabda, Imphal Toloke, Ayukung Taramato Makaida Mantri Pukigi, IIT da Tunglaba Matunga Nungtilpung Ama Makaida Modern College the Tunglaki. Madugi matungda Kurai Kendragi Oina Kawai Soy de Laiba, Jamia Halima, Aziz Girls School the Hangba quarantine that later Kibane. Nasi Mio Manga Aduga Loyana Zenimsta test over the Maha COVID positive Oibadigi, Zenimski COVID treatment blocked like at Nare. Housing District khudingmak sub surveillance team yauna Zenims amasum rims the COVID treatment sa thanaba thorang tore serak asida lockdown maram oiduna Manipur gi mapana panduna laidibasing lanai gari wire gi Imphal da halaknari Mumbai gi bus ama ambulance amada miyoi kunthra kan taru ngasi ayuk Imphal da thunglakre haina su pawsna makhatari Atopa yamna nungaitaba paw ama namu miyoi ahum positive oirambadagi thoklakidre Imphal da tholaknabagi damak bus ki ticket kaklaba matung lanai clinic amada COVID-19 test tawrubada positive oirambadagi miyoi ahum Imphal da tholakidre social media da nupi amana yamna nungaitaba paw amani haina thagaladuna maki masigi mamanaba ahum Delhi da COVID-19 test tawrubada positive oire haina ngasi thagalakhi makhoi ngarang private laboratory amada lupa Lising Mari Songa P duna test tawrubada positive oire haba kanglakibane makoina lotchinba tawduna masama COVID-19 gi laichat chingnaba laire haiduna test tawthokiba amasum basta tongminaga doriba miyam adugi khalaga Delhi da lehawbadugi damak nupi aduna hainingai leitana makoi ohumbo thagatpa phongdorakhi ataisu masigi matok tamningai oiri Atopa yamna nungaitaba paw manam Manipur da tholakhiba bus ama accident thokpada miyoi tare soklei Assam dagi Manipur tamna tholakhiba bus ama kabi anglo district ki bakalia da liba mafam ama de accident thokpada bus adu da tonglakpa miyoi tare lom sokle hairi thaudok asi bakalia police station gi manakta hokhiba metara nithugi ayupung nipa nom tarakpada thokibane thaudok adu da soklaba miyoi sing adudi Meherauddin Azad Mandal Aziz Mandal Bolendas Sher Ali Sheikh Hafizuddin Sheikh amasum Ataur Rahaman Kawi Hari Manipur lenga ki home department ki ayaba lauraba matuna miyoi tara bus adu da tongduna Manipur da tholakibane soklaba sing adu Bakalia Community Health Center da fast aid piraba matung atopa bus ama authority na sil langlaba matung da Manipur tamna lakre hairi loisilakpada maru oiba paw manamo high court na MLA tareta notice thakre Congress MLA taret ki mathakta tharakpa disqualification case ngasi High Court of Manipur gi Justice KS Novin gi bench the hearing video conference sa thakiba kolonyana me kun ga manga paw gi manungda makoi gi warol court ta pikhalang ba MLA tareta notice thakre BJP no lusing balanga ta sogotli haiba marala kumbi kendra gi MLA Sansam Bir gi mathakta Congress MLA KS Joy Kisan Wangoi Kendra gi MLA O Lukhoi gi mathakta MLA O Surja Kumar na aduga Singhat Kendra gi MLA Jinswan Hau ki mathakta MLA K Ranjitna Saitu Kendra ki MLA Ngamtham Haukip ki mathakta MLA K Megasandrana MLA O Henry na Lamlai Kendra ki MLA K SIS Biren ki mathakta MLA K Govindas na Wangjing Tenta Kendra ki MLA Paunam Brojan ki mathakta aduga MLA Didi Thaisi na Kaksing Kendra ki MLA Y Surchandra ki mathakta disqualification case nauna file tokhibane Casing adugi motion hearing asi pangthoklaga MLA tareta me kun ga manga phawbugi manungda pakhum piraknaba khangan kibane